ngasi Longsai village thokiba gari accident gi laibak thiba thodo asi tholokpa yai haina Longsai kol gi mai ke de chief minister da hanjin haikiba laikre adubo tabidana lakibane chinda tongjai marin nungsi hairaga lambi paring asi ingthina semjinaba thabak oina sungtau toruktabana lambi gi kudong thiba kaya thokibani haibada haiman batholai haina khol gi chairman Kavidon gon maina phongdorokle hiramasiga mari lena ngasi major kulda laiba Manipur press club ta pangdokpa paumi singa unaba amada chairman Kavidon gon maina haikibada ngasi gi thawdo asi yamna nungaitaba thamoi sokningai oiba thawdokne makatana sigumba thawdok thoktaba oisano Laimaton gi Laimatag Bridge point fawbagi lambi asi down ngaktani brake fail oiba yabagi sang siamna sawi mamang da su mafam asi da accident thoktuna mioi kya gi punsi long kiba laikrabane lambi asi semnabagi damak thokriba accident singi photo utuna se minister da kayara khanghan kiba laikre lambi asi bu sembi naba kayara haidona taksin kre ban fawbu kokre adubu thabak oina pangtholokpadi laikre Mikal mamang da su lambi asi ipa ipu hakta kamari lenamba tongjai mari lambi ni haiduna national highway gi thakta semgani haina su lautholam su laikrabane adubu sin da khakta lauthokpa oina tawri thabak oina di pangtholokpa udre makadana sigumba thodok sing asi thoktana ba aikoi punna honamina se haike lambi thongse am phajana hoji standard da sem hanruba honorable chief minister and concerned work minister the concerned executive engineer department bu ai longsai pungi ning thau moina chip moina sidemi matam da mai accident thora bi asiusi toina thora mena hoi asida imphal leiba nage lekai da lebi khamre adubu akhoi khun thoknena ai di ure imin ure ina pona tare nungai tre aduna si thori bisa kari no angada lambi se subya ya de lai ma ton ne kida lai ma ta ke thong phau se down ma bina heavy weight da anda brake para ga sagal ga brake fail dora toina thok na le re ha se ai government side ta haisa ni mani aduga hose sian da riba ama so hospital da hose whatever siam na ambulance ke athar ga hose kan na bisem bode ki ipa ta lo ka tori am thaga chare adugu ngoi disu athuk mutamda ngoi so phan na ngai ama public solusu government solusu mateng PBU CBU haibse ai ha khunu gi ning thau na tamthira ba accident sa da pe ambo ko no da posier si pisa bani mayam mateng PBU asina pun mo si kan binasi ha no ai se haraga ganta solution jara ke